Sainadagi haurakibani haiba COVID-19 gi lainana laichet oina malem sinma thungna sandoraktuna mioi lak kaya sohankhre mamal yamlaba mioi lak kaya gi punsi pikhamna khre haukiba sahi 2018 gi loiramdai haurakkiba laichet asina malem sinma thungna sohankhra matungda haujik amuk second wave na maram oiduna malem sinba thungna amuk sohanlakli Mioi crore sama kuntra hena leiba malem gi oina yengna bada missing yam bada China hek mathang da leiba India gi yam laba miyam laichet asigi second wave ta hanagi phibam dagi hena sokhalle nongmada natraga pung kunmari gi manung da mioi lak ani hena nauna positive orakpa haibasi tarai ba phibam oidrabani nongmada mioi lising khara positive oirakpada China da akiba phibam laikhiba amadi leibak asida nongmada mioi lising marphuram positive oirakpada ha ka launnabi phibam lairambadu haujikti nongmada mioi lak ani hena positive oirakpa haibasi maktabu yamna sathiraba phibam ama oirabani Laibag asida karige second wave asida masing yalba mioi sing positive oirakliban haibi matangda akhang ahi mayamna pinarba moching amadi thijin humjin badagi puthorpa wafam sing aikhoi punna khangminaba mathau tai Hana UK gi mutate tawraba variant ki wafam lakpada mi painaramba adu haujikti UK gi danatana Brazil gi amadi South Africa gi variant ki wafam lakli haiba mutate tawraba virus sing ashida hana leiramba virus 2 dagi hena sathi sandokpa ngambagi sang yamna heli machine maram oiduna second wave lakpa matamda yamna laina sandoraktuna positive oibgi sang wangbani haibasi yamna chumlaba wafamni Haujikti mapandagi lakpa coronavirus ke variant sing aduda natana India manungda su mutate tawduna anoba variant sing tholakpada ya hena mi painingai ohele mi painingai oibada natana asit awan thada akangba una wana amadi upal wapal bu maina lam duna pangsakta sakpagum mi amadi amada lepa laitana sandorakli Yamna hena nungaitaba amadi akhang ahising hairiba wafam amana aikhoi mioibana aikhoi isabo asit awan thagi akangba una amadi upal wapal sing ohele haiba shini Malay masta COVID laina he sandokpa horokpadi hauju phawpada hainaduna laklaba wafam amadi COVID-19 dingak thoknab asama thabak tharum kharadi pangthoksi haiba shini Naton amadi sin khumba face mask matam chupata upangamdrabasu yumdai mapan hek tholakpada soidan upsi haiba wafam COVID-19 gi phibam khachitang pharakpada aikhoina thawoidre COVID-19 virus ki danatana phattaba nungsit uful waful amadi atei laina tina kaya dingak thokko sungamba mask upsi haiba sida miyamna thawoidaba haiba simakti COVID-19 gi baton tawbani Mi amaga yamdrabda social distance natraga safe distance thamba haiba wafam sisu miyamna pumkau kaubagum tawkhre Miyam pungum si haina phana kana laurabasu lauriba kangbudu yauna miyamna karisu thawoide ising amade sabon sijinaduna natraga hairiba sing asi phangda maphamdana sanitizer sijinaduna yamna toina khutsa sengdok saiba wafam sisu miyamna kaya thawoinadre tasengnamakti asamba thorom ahum aside COVID-19 wafamda natana miyoibigi haksel yamna mari lainaba yamna phaba amade sen yamna changbasu nataba makhalgi laina tina dinga thonba pambai singni Adubo miyamdi marksunitin umningde mi yamna tingumsi mi amaga thapnana leisi haibasu yade yamna toina khutsa sengthoksi haibasu yade hairiba miyoi bana ohenjaba sectiondaba amadi thawoidabgi phibam singasina mutant virus sing oigera oiroira COVID-19 gi laichat amadi amada sandokpada sauna mateng pangsinduna leibag asta COVID-19 akiba phibam langhanbada achou mateng oiribani Laibak asida sajaba khangde atopa laibak ka khusam naduna sabani khangde laibak asida kapliba covid ki vaccine sing kapagi wafam sisu taraini lobu yaba wafam oidre taraini lobu yada wafam oiklibasi vaccine kaptuksi haibada miyamna kapningda bagaloinena ithok tholokta sini sumi vaccine makhal sing asigi manungda kana gumana jingnabu wafam phongdoknabadi lei vaccine asi kapa mioi sing covid-19 na sukna nararo haibagi surety leiti haina basu lei masimu oiduna su yamna kanna honaduna tijillaga puthokle hidak asi sungtha thajeningai oidi haibasidi kanana su haiba ngamloi Prime Minister Narendra Modi Minister MP sing danatana laibak asi angam athok sing vaccine asi kaptuna covid ngak thona bhona ba leire Manipur dasu si Minister N Biren amadi Minister MLA sing danatana lamdam asi government amadi lana health institution singi makok thongba pumnamak covid vaccine kaptuna karisu tawdi haib ullabana miyamna su akiba amadi singnaba punamak thadoktana covid vaccine kapagi drive ta saru yaba tai Yamna sengna hairabada COVID-19 gi laichatagi ngak thokpa haibasida khwaidigi hena maruiba thodang lawgadoribasi aikhoi miyoibani aikhoina honadana sargadigi layam laktuna honagadaba nate miyamna wakhal ta da taraktrabadi government na akanba thabak lakhatpa tai